मैम खुजिन के पास थारी वाह क्या आइडिया है मा होरेन माई खोंगी से ना ममांग मैं यहाँ शो तो ना पूछो रही है खोंगी खुजिन दल क्या बात है क्या बात है वाओ वाओ 지금 동খন 내비라 하는 데이라 좀 가자들이 그나 우도이네 해다 năng 공기 지금 너 더라고 나 돈이 튀는 지금 오이다나 나랑 파쟁 시 가자들 그래. 우로이니 비에 만난 뭐 이제 우 강대 그남 강대 사랑이도 하지. 아니 니 혼자 고비 좀 자고 보다 누구만 마얌 피론 자론 만나다 저 코진디 암 저거는 보게 갈리 나 코진다 데코레이션 타우더리 चुकी के ना पुदना खुजिंदा ओके तो यार एक्टिंग उनकी जा अनु ने अभी निंगोन चकौबा की मैच शुरू हो गया है अभी दूसरा मैच चल रहा है अभी अपने दो आँखों को अपने अपने जगह पे फील्डिंग कराते हुए अनु सिंह अभी शुरू हो गया है ड्राइव करने लगा अनु ने अच्छी तरह ड्राइव किया नोज़ की तरह नोज़ को छूते हुए अपनी नोज़ को अपनी दांतों के पास जाते हुए 4 रन के लिए अनु ने बहुत अच्छा ड्राइव किया है अपने मुलायम हाथों से धीरे धीरे होले होले सही उपयोग करते हुए धीरे धीरे अपनी चेहरा हाँ अपने चेहरा को सजाते हुए हिंदी से सुने फोलाता पर हिंदी नहीं ना गांग से चलो जा रहे हैं चौकीदार रोइना बाय saya mama yang lu jalan lagi Bye bye मैम मुझे चले अदो अखोई दा यावदबसे यामदि नुंगाइतेको अखोइदा चटपसे नुंगाइतेबो इहां हांगो दुमाइ तौरे दुगा आइगी मरुएना आइगी वीडियो से को मा यावदबसे याम नुंगाइतबदो ओएबको अदो आई मयाम आई जुम जौरमदाइ मफम जौसलेबको
ꯑꯗꯣ ꯑꯩꯒꯤ ꯁꯝꯁꯦ ꯅꯨꯡꯁꯤꯠꯅꯅꯦ ꯌꯥꯝ ꯁꯤꯠꯄꯗꯨꯒ ꯒꯥꯔꯤꯗ ꯇꯣꯡꯉꯕꯅꯤ ꯅꯨꯡꯁꯤꯠꯇꯣ ꯌꯥꯝ ꯁꯤꯠꯂꯦꯗꯅ ꯑꯗꯨꯗꯨꯅ ꯁꯝꯁꯦ ꯂꯣꯏ ꯍꯨꯝꯗꯣꯛꯅ ꯁꯦꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯁꯤꯒ ꯑꯩ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯂꯣꯡꯘꯥꯠꯀꯤ ꯀꯩꯅꯣ ꯂꯩꯔꯦ ꯊꯣꯡ ꯂꯩꯔꯦꯕꯀꯣ ꯄꯥꯂꯣꯡꯘꯥꯠꯀꯤ ꯕ꯭ꯔꯤꯖꯅꯤ ꯑꯗꯣ ꯂꯩꯕꯥꯛ ꯃꯌꯥꯏ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗꯅꯦ ꯂꯩꯉꯣꯏ ꯈꯔ ꯐꯥꯎꯒꯠꯂꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯀꯦꯞꯆꯔ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯕ꯭ꯔꯤꯖꯁꯦ ꯂꯥꯟꯊꯣꯛꯑꯦ ꯂꯥꯟꯊꯣꯛꯑꯒ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯈꯤꯇꯪ ꯆꯠꯂꯒ ꯑꯩꯈꯣꯏ ꯁꯨꯝ ꯌꯧꯗꯣꯔꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯨꯝ ꯃꯅꯥꯛ ꯌꯧꯁꯜꯂꯛꯄꯁꯦ ꯏꯄꯥꯝ ꯃꯐꯝ ꯌꯧꯁꯜꯂꯛꯄꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯥꯕ ꯍꯧꯔꯦ ꯀꯩꯅꯣꯔꯣꯝꯗꯒꯤ ꯇꯥꯕ ꯍꯧꯔꯕꯅꯦ ꯁꯤꯗꯤ ꯃꯌꯥꯝ ꯇꯪꯈꯥꯏ ꯆꯟꯁꯜꯂꯛꯑꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯇꯧꯔ ꯌꯧꯁꯜꯂꯛꯇꯅꯀꯣ ꯁꯤꯒ ꯑꯩꯈꯣই ꯊꯣꯡꯒꯥꯟ ꯂꯩꯔꯦ ꯒꯦꯠ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯒ ꯂꯣꯏꯅ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯦꯕꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯅ ꯂꯥꯛꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯁꯤꯒ ꯂꯣꯏꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ फ्रंट टोरी मा कैमरा में मैं लामी टोरी जो से कैमरा में भाई सन वाइदे रा ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯃꯃꯥ ꯈꯨꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯖꯤꯗꯣ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯕꯥꯖꯤꯗꯣ ꯈꯨꯔꯨꯝꯗ꯭ꯔꯦꯕꯀோ ꯈꯨꯔꯨꯝꯕ ꯐꯠꯇꯦ ꯍꯥꯏꯅ ꯑꯗꯒꯤꯗꯤ ꯃꯃꯥ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯑꯁꯤꯒꯅ ꯑꯩꯈꯣꯏ ꯏꯅꯦꯆꯧꯕꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯃꯆꯟ ꯅꯨꯄꯤ ꯁꯤꯝꯇꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯂꯩꯖꯔꯤꯁꯦ ꯑꯗꯣ ꯏꯅꯦꯆꯧꯕꯤꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯎꯅꯕ ꯐꯪꯖꯔꯦ ꯑꯗꯣ ꯏꯅꯦꯆꯧꯕꯤꯁꯨ ꯈꯨꯔꯝꯃꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯧꯅꯦ ꯑꯩꯒꯤ ꯏꯆꯦ ꯈ꯭ꯋꯥꯏ ꯑꯍꯟꯀꯣ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯈꯨꯔꯝꯃꯦ ꯑꯗꯩꯗꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯦ ꯑꯩꯒꯤ ꯏꯊꯛꯅꯦꯕꯀꯣ ꯑꯩꯒꯤ ꯍꯦꯛ ꯃꯊꯛꯀꯤ ꯏꯆꯦꯗꯣ ꯑꯩꯒ ꯊꯪꯅꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯗꯨꯗꯨꯁꯨ ꯈꯨꯔꯝꯃꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦꯕꯀꯣ ꯃꯥꯗꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕꯤ ꯏꯆꯦꯅꯦꯕꯀோ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯎꯕꯗꯁꯨ ꯌꯥꯝ ꯀꯞꯄꯦꯕꯀꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯁꯥ ꯁꯣꯛꯆꯜꯂꯛꯏꯁꯦ ꯇꯁꯦꯡꯅ ꯑꯩ ꯈꯪꯗꯦꯕꯀꯣ ꯑꯩ ꯀꯨꯏꯔꯦꯕꯀꯣ ꯏꯄꯥꯝꯗ ꯂꯥꯛꯇꯕ ꯃꯁꯥ ꯌꯥꯝ ꯁꯣꯛꯆꯜꯂꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯥꯁꯨ ꯀꯞꯄꯦ ꯑꯗꯣ ꯑꯩ ꯃꯐꯝꯁꯤꯒꯗꯤ ꯀꯞꯄꯛꯇꯦꯕꯀꯣ ꯑꯩ ꯌꯨꯝꯗ ꯌꯧꯔꯒꯗꯤ ꯕꯥꯖꯤ ꯈꯜꯂ ꯑꯗꯨꯝ ꯀꯞꯄꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯎꯔꯕ꯭ꯔꯥ ꯁꯤ ꯎꯔꯕꯁꯦ ꯀꯦꯃꯦꯔꯥꯁꯦ ꯎꯕ꯭ꯔꯥ कैमरा ꯁꯦ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯗꯣꯏꯅꯤꯁꯦ ꯈꯪꯉꯕ ꯑꯗꯨꯝ ꯂꯩꯍꯧꯗ꯭ꯔꯣꯕꯅꯤ चारे इपातने कोई न खल ꯀꯩ ꯀꯞꯇꯣꯏꯅꯣ ꯀꯞꯀꯅꯨ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯒꯦ कछु तौलो कछु तौलो ꯆꯥꯛꯇꯣ ꯌꯥꯝꯅ ꯆꯥꯔꯒꯅꯦ ꯃꯣꯏꯗꯤ ꯈꯣꯡ ꯈꯨꯡꯉꯥꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯤꯗꯥꯛꯇꯣ ꯀꯥꯟꯅꯗ꯭ꯔꯣ ꯍꯤꯗꯥꯛꯇꯣ ꯀꯥꯟꯅꯗ꯭ꯔꯥꯕ सारुम पुरा मसु तौनारिम ꯍꯤꯗꯥꯛꯇꯣ ꯀꯥꯟꯅꯗ꯭ꯔꯣ ꯆꯥꯛꯇꯣ वांगे मचा थबी वांगे ꯔꯥꯡꯗꯨꯗ ꯌꯥꯎꯕꯅꯤ ꯔꯥꯡꯗꯣ ꯌꯥꯎꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯩ ꯐꯤ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯦ ꯐꯤ ꯍꯣꯡꯗꯣꯛꯑꯒꯀꯣ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯃꯔꯤ ꯃꯉꯥꯅ ꯄꯨꯔꯛꯄ ꯑꯩꯈꯣꯏꯒꯤ ꯍꯩ ꯔꯥ ꯐ꯭ꯔꯨꯠꯁꯤꯡꯁꯦ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯗꯒꯤꯗꯤ ꯀꯩꯅꯣꯗꯀꯣ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯀꯠꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯧꯅ ꯂꯣꯏꯅ ꯇꯂꯥꯕꯤ ꯄꯨꯝꯅꯃꯛ ꯆꯤꯆꯧꯅ ꯇꯧꯔꯦꯕꯀꯣ ꯆꯤꯆꯧꯅ ꯇꯧꯔꯒ ꯑꯗꯩ ꯑꯩꯈꯣꯏ ꯃꯊꯪ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯨꯔꯝꯃꯦꯕꯀꯣ ꯑꯗꯣ ꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯅꯦꯆꯧ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯦꯆꯧ ꯍꯥꯟꯅ ꯈꯨꯔꯝꯃꯦ ꯑꯩꯈꯣꯏ ꯅꯦꯆꯧ ꯈꯨꯔꯝꯃꯕ ꯃꯇꯨꯡꯗ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯤꯆꯧꯃꯨꯛ ꯈꯨꯔꯝꯃꯦ ꯆꯤꯆꯧ ꯈꯨꯔꯝꯃꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯨꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯁꯤꯒꯀꯣ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯍꯩ ꯔꯥ ꯈꯔꯁꯦ ꯑꯁꯤꯅ ꯁꯨꯝ ꯍꯥꯏꯗꯤ ꯄꯦꯟꯊꯣꯛꯄꯤꯔꯒꯀꯣ ꯑꯩꯈꯣꯏꯗ ꯅꯥꯗ ꯌꯦꯛꯇꯕ ꯄꯤꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯥꯖꯤ ꯑꯗꯒꯤꯗꯤ ꯏꯕꯨꯡ ꯏꯅꯝꯃ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯀꯣ ꯅꯥꯗ ꯌꯦꯛꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯕ ꯍꯥꯏꯅ ꯏꯁꯣꯔꯗ ꯈꯨꯔꯝꯖꯔꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯈꯨꯔꯝꯕ ꯂꯣꯏꯔꯦꯕꯀꯣ ꯄꯨꯛꯅꯤꯡꯒ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯗ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯙꯧꯁꯨ ꯂꯩꯌꯦꯕꯀꯣ ꯁꯨꯃꯥꯡꯗ ꯏꯙꯧꯒꯤ ꯃꯟꯗꯤꯔ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯔꯝꯕ ꯊꯣꯛꯏꯅꯦꯕꯀꯣ
비오 어디가 자 되기야 건그레 가기네 nó mở video nào cho đây mama mi cho nó tức cho nó ngay ai mày không ấy cha đi ba bà không vào đây ăn cái gì đâu đây à đất ra thằng vợ đi ba kilo này mà hẳn đấy thế mà cái lại rồi saya cũng được đi muốn cái này rồi ấy không gì mà nó lại vậy nè có chứ nó cần nó đâu rồi xa nó xa rồi xa đi ba bà xa rồi thế nào mà huy nè ít châu à mà sao đi đi chứ hello ꯑꯁꯤꯒꯅ ꯏꯙꯧꯒꯤ ꯃꯟꯗꯤꯔ ꯑꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯉꯁꯤ ꯊꯣꯡ ꯍꯥꯡꯗꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯔꯥꯏ ꯅꯠꯇꯕꯅꯤꯅꯀꯣ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯊꯣꯡ ꯍꯥꯡꯉꯦꯕ ꯑꯗꯨ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯍꯩꯔꯥ ꯄꯨꯔꯛꯄ ꯈꯔꯗꯣ ꯀꯠꯆꯔꯒ ꯑꯗꯨꯝ ꯆꯤꯆꯧ ꯈꯨꯔꯝꯃꯦ ꯑꯩ ꯈꯨꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯑꯩꯈꯣꯏ ꯂꯣꯏ ꯈꯨꯔꯝꯃꯦꯀꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯅꯪ ꯆꯥ ꯊꯛꯀꯗ꯭ꯔꯣ ꯆꯥ ꯊꯛꯀꯗ꯭ꯔꯣ ꯅꯥꯅꯨ ꯆꯥ ꯊꯛꯑꯕꯣ ꯊꯛꯑꯕꯅꯦ ꯔꯥꯅꯤꯀꯤ ꯆꯥ ꯂꯥꯎ ꯂꯥꯎ ꯁꯤ ꯆꯥꯎ ꯂꯥꯎ ꯆꯥꯔꯕꯣ ꯂꯥꯎ ꯆꯠꯀꯦ ꯆꯧꯕꯤꯒꯤ ꯑꯁꯥꯕ ꯏꯁꯤꯡ ꯅꯤꯀꯤ ꯆꯥꯒꯗ꯭ꯔꯣ ꯂꯥꯎ ꯆꯥꯊꯣꯛꯁꯦ ꯅꯪ ꯆꯥꯒꯗ꯭ꯔꯣ ꯆꯥꯔꯣꯏ ꯃꯌꯥꯝ ꯑꯩꯗꯣ ꯍꯧꯖꯤꯛ ꯆꯥ ꯊꯛꯑꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯑꯗꯨꯒ ꯑꯩ ꯄꯣꯠ ꯆꯩ ꯊꯤꯜꯂꯨꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯅ ꯂꯥꯛꯑꯕꯅꯤꯅ ꯃꯣꯏ ꯑꯇꯩꯗꯤ ꯊꯛꯅ ꯈꯣꯠꯅ ꯆꯥꯅ ꯂꯣꯏ ꯂꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯝ ꯊꯛꯑꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯧꯖꯤꯛ ꯄꯣꯠ ꯊꯤꯟꯕꯒꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯄꯣꯠ ꯊꯤꯜꯂꯤꯁꯤꯅ ꯑꯩꯈꯣꯏ ꯏꯇꯥ ꯍꯣꯏꯗ ꯊꯤꯟꯗꯣꯏꯅꯤ ꯏꯇꯥ ꯍꯣꯏꯒꯤ ꯌꯨꯝꯒ ꯄꯟꯊꯧ ꯍꯣꯏꯒꯤ ꯌꯨꯝꯒ ꯊꯤꯜꯂꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯊꯤꯟꯕ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯃꯆꯥꯅꯨꯄꯤꯒ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯆꯠꯂꯤꯑꯕꯀꯣ ꯑꯗꯨꯒ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯇꯥ ꯍꯣꯏꯒꯤ ꯃꯣꯏ ꯂꯩꯔꯛꯅꯦꯕꯁꯦ ꯑꯁꯤꯒꯤ ꯂꯩꯔꯛꯁꯦ ꯑꯩꯈꯣꯏ ꯏꯇꯥ ꯍꯣꯏꯒꯤ ꯂꯩꯔꯛꯅꯦ ꯑꯗꯣ ꯁꯤꯒꯅ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯒꯤ ꯌꯨꯝ ꯂꯩꯔꯦ ꯏꯇꯥꯒꯤ ꯃꯣꯏ ꯀꯀꯥ ꯍꯣꯏꯒꯤ ꯌꯨꯝꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒꯅ ꯏꯇꯥꯒꯤ ꯌꯨꯝꯒ ꯑꯗꯒꯤ ꯄꯟꯊꯧꯒꯤ ꯌꯨꯝꯒꯅꯦꯕꯀꯣ ꯑꯗ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯁꯦ ꯑꯩꯒ ꯀꯩꯅꯣꯒ ꯂꯥꯛꯃꯤꯟꯅꯔꯦ ꯏꯃꯧ ꯅꯨꯄꯤꯒ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯄꯣꯠ ꯑꯃꯃꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯄꯨꯈꯝ ꯑꯃꯃꯝ ꯄꯨꯔꯒꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯄꯟꯊꯧꯍꯣꯏꯗ ꯍꯥꯟꯅ ꯆꯪꯉꯅꯤ ꯄꯟꯊꯧꯍꯣꯏꯗ ꯆꯪꯉꯒ ꯄꯟꯊꯧꯒꯤ ꯄꯣꯠ ꯆꯩ ꯄꯤꯕꯤꯔꯝꯃꯅꯦꯕꯀꯣ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯗꯒꯤꯗꯤ ꯏꯇꯥ ꯍꯣꯏꯗ ꯑꯃꯨꯛ ꯆꯪꯉꯤ ꯏꯇꯥ ꯄꯄꯥ ꯍꯣꯏꯁꯤꯅ ꯑꯃꯨꯛ ꯆꯪꯉꯅꯦꯕꯀꯣ ꯑꯗꯣ ꯏꯇꯥꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯨ ꯂꯥꯛꯏꯑꯕꯀꯣ ꯏꯇꯥꯒꯤ ꯃꯆꯦꯒꯁꯨ ꯀꯧꯔꯦꯕꯀꯣ ꯃꯈꯥ ꯇꯥꯅ ꯄꯟꯊꯧꯒꯤ ꯆꯥꯅꯕꯒꯤ ꯄꯨꯔꯛꯏꯕ ꯄꯟꯊꯧꯒꯤ ꯆꯥꯅꯕ ꯆꯦ ꯄꯟꯊꯧꯒꯤ ꯆꯥꯅꯕꯩ ꯈꯪꯕ ꯑꯩꯅ ꯄꯨꯔꯛꯏꯅꯤ ꯁꯤꯅ ꯄꯟꯊꯧꯒꯤꯅꯦ ꯈꯨꯗꯩ ꯑꯃꯈꯛ ꯆꯦ ꯑꯇꯥꯡꯕ ꯅꯠꯇꯦ ꯅꯪ ꯅꯍꯥꯟ ꯁꯦꯠꯅꯕꯒꯤꯅꯤ ꯈꯪꯕ꯭ꯔꯥ ꯄꯟꯊꯧꯒꯤ ꯈꯨꯔꯝꯒꯦ ꯄꯟꯊꯧ ꯅꯈꯣꯡ ꯁꯥꯡꯗꯅ ꯐꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ Nama, kayak itu sih, itu bukan kayak mana bukan kayak, oma bukan kayak bubuda. Kau nak mau cakap lagi? Ay nanuda hai ba, kayak itu awalnya nih, nang kau teraba na hai ba, nah tapi nang sangam dah betul, nah itu dulu kan. Wei itu piramid, pandau ki piramid, pandau khusu piramid ko, itu kan ibu papa lagi mau pipa lain ni ko. Papa, kita di lain. Hei, apa yang kita jalan kita? Hei, apa yang kita? Siapa? Dengar dulu, pelan pelan. Hei, kita mau apa sih? Hei, kape, ini. Papa, ini ya, papa ini aku ya, bunda. Sudah tak tahu bunda yang nak siapa gini? Bisa juga pagi ini nak. Jangan. Bubur ni deh, pemagi tak tahu di bapa. Bubur ni deh. Jangan kita mana kita tahu tu jadi tu deh, pemagi tak ni deh. Berapa? Anda jangan jaga ini tak tahu mana. Saya jago. Oh, ini dia. Nah, jadi sini ngapa dia ba? Oh, ni saya. Oh, ni. Ngapa ini? Oh, ni kita. Ah, kita pergi apa? Ramai pulang ke? Jadi lagi. Ini jauh bermaju. Beda lagi punya padahal ke teman-teman kita lagi. Ini nak pergi ke mana? Betul kok. Kata lain. Nah, kata lain. Ayo ke sana ke. Không lắc là còn mất lắc để cho nên nó thì chỉ có lại gì đâu lại mấy lại là xin cho theo lắc gì mà đi đúng phải thang này mà nó quá cái gì à nó sẽ là tôi không có làm thế nào xí luôn thì đi làm giàu như này cái nào Aku udah nggak perlu, woy. Kau kan ni mak. Bos pun lo. Aduh dah, ini memang sih YouTube. Nanti bos pun kerja apa ini? Hah? Kata salah itu? Hah? Kita orang itu kali le jalan kita orang kita. Kali apa nama itu kayak apa? Nanti aina channel yang bidana. Jeng bidana kayak ni. Woi jeng bidana kayak ni. Woi jangan nak haji kerana tapi tak cuma jeng bidana kayak na. Itu kata apa?
ꯑꯩꯅ ꯑꯦꯄ꯭ꯂꯥꯏꯁꯤꯡꯒꯤ ꯄꯩꯁꯥ ꯄꯤꯔꯣꯏꯗ꯭ꯔꯣ ꯃꯥ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯒ ꯃꯥꯅ ꯃꯆꯟꯁꯤꯒ ꯊꯣꯡꯒꯦꯅ ꯍꯪꯒꯠꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯦꯄ꯭ꯂꯥꯏꯁ ꯂꯥꯛꯄꯗ ꯀꯛꯄꯤꯗ꯭ꯔꯤꯕ ꯅꯉꯣꯟꯗ ꯑꯩꯅ ꯄꯤꯌꯦ ꯕꯣ ꯅꯪ ꯑꯩꯈꯣꯏꯅ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯑꯩꯈꯣꯏꯗ ꯆꯥꯒꯤ ꯃꯧ ꯅꯃ ꯍꯥꯏꯇꯥꯔꯣ ꯁꯤꯒꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯩꯈꯣꯏ ꯏꯇꯥꯒꯤ ꯃꯆꯦ ꯑꯩꯈꯣꯏ ꯇꯥꯏꯃꯥꯁꯤꯒ ꯂꯩꯔꯦ ꯏꯇꯥꯒꯤ ꯃꯃꯥ ꯍꯥꯎ ꯅꯪ ꯀꯩꯗꯧꯔꯦ ꯀꯤꯔꯗꯣꯏꯗꯨꯒ ꯑꯩꯈꯣꯏ ꯄꯄꯥ ꯍꯥꯏ ꯇꯧꯅꯦ ꯇꯤꯡꯈꯠꯇꯅ ꯅꯪ ꯀꯦꯔ ꯂꯥꯛꯑꯁꯨ ꯀꯨꯝ ꯀꯦꯈꯤ ꯍꯥꯏꯁꯦ ꯀꯩ ꯀꯦꯈꯤꯗꯣꯏꯅꯣꯕ ꯖꯥꯔꯦ ꯐꯖꯕꯅ ꯂꯣꯏꯔꯦ ꯀꯊꯠꯂꯛꯀꯦ ꯍꯌꯦꯡ ꯍꯌꯦꯡ ꯀꯊꯠꯂꯛꯀꯅꯤ ꯑꯩꯅ ꯍꯧꯔꯦ ꯍꯧꯔꯦ ꯖꯥꯝ ꯂꯦꯝꯅ ꯐꯝꯃꯤꯀꯣ ꯍꯣꯏ ꯖꯥꯝ ꯂꯦꯝꯅ ꯐꯝꯃꯤꯗꯣ ꯌꯣ ꯄꯩꯁꯥ ꯀ ꯑꯩꯅ ꯖꯥꯝ ꯂꯦꯝꯅꯒ ꯐꯝꯕꯩ ꯋꯥꯅꯤ ꯀꯥꯞꯁꯤ ꯀꯛꯇ꯭ꯔꯤꯉꯩ ꯄꯩꯁꯥꯅꯤ ꯀꯩꯅ ꯄ꯭ꯔꯣꯚꯥꯠꯀꯤꯅꯦꯕ ꯀꯛꯀꯅ ꯋꯥꯠꯂꯤꯕ ꯑꯗꯨꯅꯦ ꯑꯃ ꯃꯥꯒꯤ ꯄꯤꯔꯛꯇꯣꯏꯅꯦꯕ ꯀꯩꯗꯧꯏ ꯐꯣꯇꯣ ꯅꯝꯁꯤ ꯑꯩ ꯄꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯀꯥꯞꯄꯗ ꯑꯗꯨꯗꯤ ꯅꯪ ꯂꯥꯛꯀꯗ꯭ꯔꯥ ꯍꯣꯏ ꯆꯥꯛꯀꯧꯕꯗ ꯂꯥꯛꯀꯗ꯭ꯔꯥ Kayaknya nangi video sih, mamai kan kita tanya jeng ini sih. siga ꯌꯦꯡꯉꯨꯁꯦ Siga. siga ꯌꯦꯡꯉꯨꯁꯦ Siga. Aida jadi. Aida jadi ini. ꯁꯦꯠꯇꯤꯡ ꯈꯔ ꯁꯦꯝꯕ ꯃꯩ ꯃꯣꯕꯥꯏꯜꯗ ꯐꯣꯇꯣ ꯐꯠꯇꯕ ꯀꯌꯥ ꯑꯩ ꯍꯩꯇꯦꯅꯦ ꯃꯥꯅ ꯂꯣꯏ ꯇꯧꯏ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅ ꯐꯖꯔꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯛ ꯌꯥꯕ ꯈꯔ ꯀꯥꯞꯄꯁꯨ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯂꯩꯗ ꯁꯨꯃꯥꯏꯅ ꯐꯣꯇꯣ ꯀꯥꯞꯄꯤꯅꯦ ꯈꯜꯂꯤꯔꯣ Kang dikapir video. ꯁꯤ ꯚꯤꯗꯤꯑꯣꯅꯤ ꯅꯪ ꯋꯥ ꯈꯔ ꯉꯥꯡꯉꯣ Karena ada jeng di sini. ꯑꯩ ꯁꯤꯗꯧꯔꯦꯉꯣ ꯑꯩꯈꯣꯏ ꯇꯥꯔꯦꯉꯣ Semuanya sama hari sih kan contohnya lah. Hari sama hari. ꯌꯥꯝ ꯍꯥꯏꯔꯦ ꯇꯣꯛꯈ꯭ꯔꯁꯤ Kayak yoi bahang ini. ꯏꯇꯥꯒ ꯐꯪꯅꯕ ꯂꯣꯏꯔꯦ ꯀꯨꯏꯔ ꯃꯇꯨꯡꯗ ꯐꯪꯅꯔꯃꯤꯅ ꯑꯩꯈꯣꯏꯅꯤ ꯃꯣꯏ ꯌꯨꯝꯒꯁꯦ ꯁꯥ ꯂꯣꯏꯈꯔꯦꯅꯦ ꯃꯣꯏ ꯌꯨꯝ ꯀꯥꯏꯗ ꯀꯗꯥꯏꯗꯅꯣꯅꯦ Terus ini nih ini dia di sini. ꯀꯩꯅꯣꯒꯤꯗꯤ ꯕꯤꯗꯥꯃꯣꯅꯤꯒꯤꯗꯤ ꯀꯥꯗ꯭ꯔꯤ Kena sisi sekali kan. ꯃꯥꯒ ꯂꯣꯡꯈꯠꯂꯤꯁꯤ ꯅꯥꯏꯔꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯦ ꯇꯧꯅꯩꯁꯤꯕꯣ ꯑꯩꯈꯣꯏ ꯇꯉꯥꯏꯔꯦ Gimana kita bisa nulis? ꯈ꯭ꯋꯥꯏꯅꯤꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ Kan le, jadi dah foto yang kan. ꯑꯩꯒ ꯏꯇꯥꯒꯁꯦ ꯑꯩꯈꯣꯏ ꯇꯥꯅ ꯋꯥꯡꯕꯅꯤ ꯐꯖꯅ ꯏꯇꯥꯅꯦꯕ ꯆꯥꯟꯅꯗꯕꯅꯤ ꯈ꯭ꯋꯥꯏꯅꯤꯁꯦ Terus hari kita dapat akhirnya lah itu masih. Ay jangan kayak bilang. ꯑꯩ ꯄꯦꯜꯂꯦꯕꯣ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯏꯇꯩꯃꯥꯗ ꯑꯕꯨꯡꯉꯣꯅ ꯈꯨꯔꯝꯃꯤꯀꯣ ꯏꯇꯩꯃꯥꯅ ꯄꯩꯁꯥꯒ ꯍꯥꯞꯄꯤ ꯑꯕꯨꯡꯉꯣꯗ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯐꯅꯦꯛ ꯑꯃ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯦꯅ ꯍꯥꯞꯄꯤꯔꯦ ꯑꯗꯣ ꯑꯩꯒ ꯏꯇꯥꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗꯀꯣ ꯌꯨꯝꯗ ꯆꯥꯛ ꯆꯥꯕꯒꯤ ꯇꯪꯈꯥꯏ ꯆꯟꯅꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯃꯅ ꯀꯧꯕ ꯂꯥꯛꯑꯦ ꯃꯤ ꯆꯥꯛ ꯆꯥꯅꯈ꯭ꯔꯦ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯅ ꯑꯩꯅ ꯂꯥꯛꯄ ꯇꯪꯈꯥꯏ ꯆꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯂꯤꯁꯥꯒ ꯄꯥꯟꯒ ꯑꯃ ꯊꯣꯡꯉꯦ ꯕꯥꯎꯒ ꯑꯗꯒꯤꯗꯤ ꯐꯨꯜꯀꯣꯕꯤ ꯀꯩꯀꯥ ꯇꯧꯔꯒ ꯑꯃ ꯊꯣꯡꯉꯦ ꯆꯤꯛꯀꯟ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯆꯤꯛꯀꯟꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯊꯣꯡꯕꯅꯦꯕꯀꯣ ꯇꯥꯆꯧꯅ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯑꯆꯥꯕꯉꯩꯁꯨ ꯑꯩꯈꯣꯏ ꯈꯔ ꯆꯥꯔꯦ ꯆꯥꯗꯕꯅ ꯆꯥꯗ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯈꯣꯠꯅ ꯇꯧꯅ ꯂꯩꯔꯦ ꯁꯤꯒꯅ ꯑꯩꯈꯣꯏ ꯏꯅꯦꯆꯧꯕꯤꯒ ꯕꯥꯖꯤꯒꯅꯦ ꯃꯆꯤꯟ ꯃꯧꯄꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯑꯕꯀꯣ ꯑꯩꯈꯣꯏ ꯊꯣꯛꯄ ꯃꯣꯕꯥꯏꯜꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯏꯅꯦꯆꯧꯕꯤ ꯕꯥꯖꯤꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯅꯕꯥꯏꯅꯤ ꯕꯥꯖꯤꯒꯤ야 ꯑꯣ ꯅꯪ ꯅꯕꯨꯡꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥꯕ 바지 나타누비지 눅시브라 나타누비지 눅시브라바 눅시야 멋지나 하요 눅시브라 눅시야 이네 저기야 눅시야 이네 뭉디나 아빠네 손대 많이 사나리 멋지네 바지가 동안에 많이 사네 이거 더 여기 오지 우리도 다 뭉치리네 많아 디바리 놈의 비디오 남겨내냐 하이행디냐 진짜 나오면 그놈에 앉아라 이쪽 자체가 이 말이에요. 이만 되는 거 가지 버지 Hôm nay dù cha đây là. 버지 버지 거의 좀 거지 서까이디 마트도 막 방아 하이니 ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯇꯣꯛꯑꯦ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯗꯅꯀꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯁꯥꯟꯅꯔꯤꯑꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯀꯩꯀꯩ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯄꯣꯠ ꯇꯝꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯝꯃꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯦ ꯐꯝꯅ ꯈꯣꯟꯅ ꯐꯥꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯈꯣꯠꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯝꯅ ꯂꯩꯔꯦꯕꯀꯣ
Ako'y ngayon na yan ang kay Pusol ko na Pusol. Sila na yun siya. Thong na lang yan ito. Ako niya. Ayun sa tatre. Opo, siya. Nami. Yun, kayo na sila. Yo mama. Obvio. Nào nào xuống. Ay, kulpa na lang yung nais. Ano? Ano ba? Wari na dito na kibayo. Ako wari ko na may mali si Greg ko. Hindi ay kahit sino doon puja na yung mali na yan, di ba? Sino rin ang puja? Obvio. Diyan doon na puja. Kaya ka lang na. Nagtira na ba ito? Bye, di. Lawan lang. Nang pwede sana tayo mo. Adi nyo lang. Dito lang. Kaya ba mo lang? Wala, pamili lang. Ay, patuloy ka. Adi nyo kung dito ba kinala. Wala babae ka na wala. Adi no. ꯃꯌꯥꯝ ꯍꯧꯖꯤꯛꯀꯣ ꯄꯣꯠ ꯆꯩ ꯇꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯒ꯭ꯔꯥꯏꯟꯗꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯒꯤꯅ ꯃꯥꯒꯤꯗꯤ ꯃꯥ ꯒ꯭ꯔꯥꯏꯟꯗꯔꯗꯣ ꯄꯥꯝꯗꯦ ꯃꯦꯆꯤꯟ ꯁꯣꯔꯤ ꯀꯩꯅꯣ ꯐꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯆꯧꯒꯤꯁꯨ ꯐꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯅ ꯁꯤꯒꯤ ꯃꯊꯛꯇ ꯂꯨꯄꯥ 500 ꯈꯛꯀ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯄꯣꯠ ꯆꯥꯎꯅ ꯇꯧꯕ ꯇꯧꯗꯕ ꯑꯁꯤꯒꯨꯝꯕꯁꯤꯒ ꯀꯔꯤꯝ ꯅꯤꯡꯉꯥꯏ ꯁꯪꯗꯥꯏ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯏꯕꯨꯡꯅ ꯏꯅꯝꯃꯅ ꯏꯃꯥꯅ ꯏꯄꯥꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯅꯨꯡꯁꯤꯅ ꯀꯧꯔꯒ ꯄꯤꯖꯕ ꯀꯣ ꯉꯝꯖꯕ ꯐꯤꯗꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯏꯃꯥꯅ ꯏꯄꯥꯅ ꯄꯤꯔꯁꯨ ꯌꯥꯏ ꯄꯤꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯃꯔꯨ ꯑꯣꯏꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯗ ꯏꯕꯨꯡꯅ ꯏꯅꯝꯃꯅ ꯏꯃꯥꯅ ꯏꯄꯥꯅ ꯁꯨꯃꯥꯏꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯥꯔꯁꯤꯕꯥꯗ ꯄꯤꯕꯤꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯨ ꯍꯥꯏꯅ ꯄꯤꯕꯁꯦ ꯑꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯅꯤꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯃꯕꯨꯡ ꯃꯆꯟꯒꯤ ꯌꯥꯝꯅ ꯀꯣ ꯃꯆꯦ ꯃꯧꯄꯥꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠꯅꯦꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯑꯩ ꯈꯨꯖꯤꯆꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯑꯩ ꯏꯆꯥꯅꯨꯄꯥꯒꯗ ꯈꯨꯗꯩ ꯑꯃꯃꯝ ꯇꯝꯃꯦ ꯑꯗꯨ ꯃꯃꯥꯝꯆꯧꯗ ꯃꯅꯦꯆꯧꯕꯤꯗ ꯃꯣꯏ ꯂꯣꯏ ꯈꯨꯔꯝꯃꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯔꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯒꯤ ꯃꯆꯥ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯔꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯂꯦꯜꯂꯛꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ Ready ka dai. Ano din na? Ito yung mga sila. Kanya hindi ka magkaka to. Ano din na? Yung magkaka yung tanong ba din. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯤꯉꯣꯜ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄꯗꯨꯃꯨ ꯍꯧꯖꯤꯛ ꯄꯤꯕ ꯍꯧꯔꯦꯀꯣ ꯑꯩꯈꯣꯏ ꯅꯦꯆꯧꯅ ꯄꯤꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯃꯃꯥꯗ ꯐꯅꯦꯛ ꯄꯤꯈꯔꯦ ꯈꯨꯔꯝꯈꯔꯦ ꯅꯥꯟꯊꯕꯤꯔꯤ ꯃꯃꯥꯅꯒꯀꯣ ꯃꯆꯟ ꯃꯃꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯃꯥꯒꯤ ꯒꯤꯐ ꯄꯨꯔꯛꯄꯗꯣ ꯄꯤꯔꯦꯀꯣ ꯏꯕꯨꯡꯁꯤꯝꯇꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯏꯕꯨꯡꯁꯦꯀꯣ ꯑꯗꯣ ꯏꯕꯨꯡꯁꯤꯝꯇꯅꯤ ꯅꯤꯉꯣꯜ ꯑꯩꯈꯣꯏ 5ꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯁꯣꯝꯗ ꯅꯝꯃꯗꯁꯨ ꯇꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯅꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯈꯔ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛ ꯁꯨꯅꯕꯗꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗ ꯉꯝꯖꯕ ꯑꯩꯒꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯨꯔꯛꯑꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ Isang pa diye. Ito bi. Sabra. Nang yan da. Ako kiri. Ama chuche. Jobe, cenagi, ayah ni. Laku sungai dia, atau mungkin benda dia boleh bantu kamu bidain ni. Nang dam nuai na pa ko dong bre mo. Ngai dulu ni. Aceh sih. Ano tu nung nasa dalawa ni mahira ka pula. Hoy ho. Kana tiyo. Ando tu chalo mani ka na ingo tu brani da. Ini wo si. Siro. Masih apa diye? Jom pagi na tawo mo sini. Apa dia benda dia boleh kalau nak kamu. Hoy ba je ke hana na phamong lai na thagi ke re. Ado se muthora ki ke. Doro. Aba dia. Muthora ke ba mayam tam nei ke na. Oi ma. Ibadah dia buta pipi. Ina ma gisa na pagi chaw re gift se. Pun na kura ma ke. Kura mo ai ke. Ang ai ma di. Tu sa ta. Kaya na daw na sa ta. Kaya te kai ta te. Munu di ko bidro bro. Munu ko. Ay ang kawe ba ma ban na mi ko. Baji no fra ma ke ko. O baji fra ma ja. Ayo kalau be. Fra ma ro ni. Tu baji dem to. Sa pa wa da wa. Munu do. Na no de mo ne mo na daw ja da ne. Mo ni ha pa la ko ma ikya ha pa ni. Saya munu do lising away na. Ha. Eh ma kai ne ka ko da da. Ka do de ai ni ne.
ꯌꯥꯝꯃꯟꯈ꯭ꯔꯦ ꯕꯕꯥ ꯍꯥ ꯆꯥꯝꯃꯉꯥꯗ ꯄꯤꯔꯣ ꯌꯥꯔꯦ ꯇꯝꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯣꯏꯔꯨꯁꯦꯅ ꯊꯣꯛꯂꯛꯑꯦ ꯀꯣꯏꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯍꯣꯏꯗꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯖꯥꯎ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯑꯩꯈꯣꯏꯗꯤ ꯕꯖꯥꯔ ꯃꯌꯥꯗ ꯂꯥꯛꯄꯅꯤꯅꯀꯣ ꯑꯗꯣ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯃꯐꯝꯗꯨꯒ ꯀꯀꯥ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯀꯣꯏꯕ ꯊꯣꯛꯂꯛꯏꯅꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯂꯩꯔꯦ ꯕꯖꯥꯔꯁꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯃꯍꯥꯗꯦꯕꯀꯤ ꯃꯥꯟꯗꯣꯞ ꯂꯩꯌꯦꯕꯀꯣ ꯑꯁꯤꯗꯅꯦ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝꯗꯒ ꯂꯥꯠꯈꯤꯕꯗꯀꯣ ꯑꯗꯣ ꯁꯤ ꯕꯖꯥꯔꯁꯤ ꯅꯤꯡꯊꯧꯀꯥꯕꯒꯤ ꯏꯔꯥꯏꯒ ꯀꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯀꯣꯏ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯖꯥꯎꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯆꯠꯂꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯂꯩꯌꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯒ ꯆꯠꯂꯤꯕ ꯑꯩꯈꯣꯏꯅ ꯕꯖꯥꯔ ꯃꯌꯥꯗ ꯍꯣꯡꯉꯛꯄꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯤꯅ ꯑꯗꯣ ꯑꯅꯧꯕꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯤ ꯈꯪꯉꯣꯏꯕꯀꯣ ꯑꯗꯣ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯌꯦꯡꯉ ꯂꯥꯛꯄ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚꯤꯌꯣꯔꯁꯤꯡꯗꯤ ꯂꯣꯏ ꯈꯪꯒꯅꯤꯀꯣ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯑꯗꯣ ꯑꯅꯧꯕꯉꯩꯒꯤ ꯈꯪꯉꯣ ꯑꯩꯈꯣꯏ ꯁꯤ ꯕꯖꯥꯔꯗ ꯍꯣꯡꯗꯣꯔꯛꯏꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯀꯣꯏꯕ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝꯗꯣ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯤꯁꯤꯀꯣ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯩꯅ ꯑꯥꯗ ꯂꯩꯔꯤꯗꯨꯒ ꯁꯤꯒ ꯑꯣꯏꯔꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯕꯅꯤ ꯑꯅꯤꯁꯦ ꯀꯩꯁꯅꯥ ꯇꯣꯏꯕꯤꯁꯤꯒ ꯂꯩꯔꯦ ꯁꯤꯅ ꯑꯩ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯝꯇꯪ ꯁꯤꯒ ꯑꯩꯈꯣꯏ ꯌꯥꯅꯤꯄꯥ ꯑꯃꯒ ꯑꯆꯥꯄꯣꯠ ꯆꯥꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯤꯅꯤ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯖꯥꯎꯗꯣ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯑꯣꯄꯣꯖꯤꯠꯀꯤ ꯀꯩꯅꯣꯁꯤꯅꯀꯣ ꯊꯣꯡꯒꯥꯟꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅ ꯑꯩꯈꯣꯏ ꯀꯨꯔꯥ ꯈꯥꯆꯧꯒꯤꯅꯦꯕꯀꯣ ꯑꯁꯤꯒꯅ ꯑꯗꯣ ꯑꯩꯈꯣꯏ ꯈꯥꯆꯧꯍꯣꯏꯗ ꯍꯥꯟꯅ ꯆꯪꯉꯁꯤ ꯍꯥꯏꯅ ꯁꯣꯝꯗ ꯍꯥꯟꯅ ꯆꯪꯉꯦ ꯆꯪꯉꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯂꯥꯛꯏꯅꯤꯀꯣ ꯑꯗꯒꯤ ꯁꯤꯒ ꯆꯪꯉꯒ ꯑꯗꯒꯤꯗꯤ ꯈꯥꯆꯧ ꯑꯥꯗ ꯂꯦꯞꯅ ꯂꯩꯔꯦꯕꯀꯣ ꯑꯗꯩ ꯈꯥꯆꯧ ꯀꯧꯅ ꯈꯣꯠꯇꯅ ꯈꯥꯆꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯁꯤꯒ ꯂꯩꯔꯦ ꯇꯨ ꯑꯩꯈꯣꯏ ꯈꯥꯆꯧꯅꯤꯁꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯨ ꯑꯝꯇ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏ ꯃꯧꯁꯨ ꯂꯩꯔꯝꯗꯦ ꯏꯄ꯭ꯋꯥꯅꯤꯄꯥꯒꯤ ꯃꯧꯗꯨꯁꯨ ꯂꯩꯔꯝꯗꯦ ꯏꯄ꯭ꯋꯥꯅꯤꯄꯥꯁꯨ ꯂꯩꯔꯝꯗꯦꯕꯀꯣ ꯃꯣꯏ ꯂꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯆꯠꯂꯝꯃꯦ ꯃꯣꯏꯁꯨꯀꯣ ꯑꯗꯨꯗꯨꯒꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯣꯏ ꯂꯩꯔꯝꯗꯕꯅꯤꯅꯀꯣ ꯑꯗꯒꯤꯗꯤ ꯑꯁꯤꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯁꯤ ꯊꯣꯛꯂꯛꯑꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯖꯥꯎꯁꯤꯒ ꯑꯃꯨꯛ ꯆꯪꯉꯨꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝꯖꯥꯎꯁꯤꯒ ꯑꯃꯨꯛ ꯆꯠꯂꯒ ꯑꯗꯩꯗꯤ ꯃꯌꯥꯝ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦꯕ ꯂꯩꯕꯗꯣꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁꯥꯔꯤ ꯑꯆꯧꯕꯅꯦꯕꯀꯣ ꯑꯁꯤꯒꯤ ꯄꯤꯁꯥꯔꯤꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦꯀோ ꯃꯣই ꯊꯣꯡ ꯊꯤꯡꯉ ꯂꯩꯔꯝꯃꯦ ꯃꯣꯏꯗꯣ ꯌꯨꯝꯗ ꯉꯁꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦꯕꯀோ ꯑꯁꯤꯒ ꯃꯟꯗꯤꯔ ꯂꯩꯔꯦ ꯑꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯗꯣꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯁꯤꯅꯤ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯕꯣꯛ ꯁꯅꯥ ꯍꯣꯏꯒꯤ ꯌꯨꯝꯅꯤ ꯑꯗꯣ ꯏꯕꯣꯛ ꯁꯅꯥꯗꯣ ꯃꯥ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯃꯝ ꯍꯥꯞꯄꯦꯕꯀꯣ ꯑꯩꯈꯣꯏ ꯏꯕꯣꯛ ꯁꯅꯥꯁꯦ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯃꯥꯒꯤ ꯃꯈꯨꯔꯥꯒꯤ ꯅꯨꯄꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯍꯜꯂꯛꯄꯗꯀꯣ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯅꯝꯃ ꯗꯣꯆꯥ ꯍꯣꯏ ꯃꯌꯥꯝ ꯇꯧꯗꯅ ꯑꯩꯈꯣꯏꯗ ꯐꯤ ꯍꯥꯞꯀꯅꯦ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯀꯣ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯗꯣꯆꯥ ꯍꯣꯏꯗꯒꯤ ꯅꯝꯃ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯂꯥꯛꯏ ꯍꯥꯏꯅ ꯇꯧꯖꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯜꯂꯝꯗꯥꯏ ꯃꯇꯝꯁꯨ ꯌꯧꯔꯦ ꯍꯟꯕꯒꯤ ꯑꯩ ꯔꯦꯗꯤꯁꯨ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯍꯟꯕꯒꯤ ꯑꯣꯇꯣ ꯃꯅꯨꯡꯗ ꯐꯝꯃꯦ ꯑꯗꯣ ꯍꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯃꯌꯥꯝ ꯍꯥꯏꯅ ꯑꯃꯨꯛ ꯀꯥꯟꯅꯗꯦꯀꯣ ꯕꯥꯏ ꯃꯃꯥꯎ ꯕꯥꯏ ꯅꯪ ꯀꯩꯗꯅꯣ ꯎꯡꯉꯤꯗꯣ ꯂꯩꯍꯧꯔꯣ ꯕꯥꯏ ꯑꯩ ꯕꯦꯒꯇꯤ ꯁꯤꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯊꯣꯛꯂꯛꯑꯦ ꯑꯣꯇꯣ ꯊꯧꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯊꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯄ ꯃꯇꯝꯗꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯡꯅ ꯂꯥꯛꯄꯀꯣ ꯍꯟꯕ ꯃꯇꯝꯗꯅ ꯃꯤꯠꯁꯤꯒ ꯄꯤꯁꯦ ꯆꯗꯨꯝ ꯈꯥꯡꯉꯒꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦꯀꯣ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯩꯅ ꯁꯥꯟꯅꯖꯔꯝꯕ ꯑꯩꯅ ꯃꯐꯝꯁꯤꯒ ꯂꯩꯖꯔꯝꯕ ꯑꯩꯒꯤ ꯃꯐꯝꯁꯦ ꯍꯟꯅ ꯌꯦꯡꯉꯒꯀꯣ ꯀꯦꯃꯦꯔꯥꯁꯦ ꯅꯝꯃꯒ ꯑꯗꯨꯝ ꯑꯩꯁꯦ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯍꯟꯗꯕꯗꯤ ꯌꯥꯗꯦ ꯆꯠꯇꯕꯗꯤ ꯌꯥꯗꯦꯀꯣ ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯑꯦ ꯑꯗꯨꯕꯨ
ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯩ ꯁꯛꯁꯦ ꯌꯦꯡꯉꯣ ꯄꯨꯔꯥ ꯑꯩ ꯑꯣꯐꯅꯤꯀꯣ ꯂꯥꯛꯄ ꯃꯇꯝꯗꯅ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯔꯒ ꯂꯥꯛꯏ ꯅꯣꯛꯇꯅꯀꯣ ꯑꯗꯣ ꯍꯟꯕ ꯃꯇꯝꯗꯅ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯌꯥꯝ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯣꯀꯣ ꯑꯗꯨꯒ ꯐꯨꯜ ꯋꯥꯆꯤꯡ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯊꯦꯡꯅꯔꯁꯤ